Noney district ki Tupul gi manung chanba marangching da houkhiba June 18 da thokhiba tamthiraba ching ningkhaibagi thoudokta mangkhraba hakchang sing thibagi thabak leptana ngasifaoba chathari. Emung manungi meeoishingna hakchang fanglaga makhoigi mathou mangam pangthoknaba pamli. Ngasi ayuk pung 11:10 chatpa adwaida Makha tana siba hakchang ani fangkhre. Meoi amadi Sonal Konwar kawi VSC Railway Company ki meoi ni haiba khangmangamkhre. Izai turel dagi fangkhiba hakchang amadi masak maming khangmangamji hairi. Hauzik meoi 8 gi hakchang thiba fangdana lairi Makha tana hakchang thibagi thabak paikhatli. Search asida SGRF, NDRF, Assam Rifles, District Police, CRPF, Railway Official, Mahiroigi Organization amasung local volunteers singna sarugyari. Imphal Diocese ki ihan hanba Bishop Archbishop Emeritus Most Reverend Josep Mittathany laikhidre. Maha Catholic Medical Center Koirengayda ngasi ayuk pung 8:50 tabada aroiba yahip tankibani. Mahak masagi jahi maudra mathou sukre. Miyam ikai khumnabu utnaba mahaki thawai yaudraba hakchang adu St. Joseph's Cathedral Church Mantri Pukhwida thamli hairi. Mahaki aroiba mathou mangam lakliba July gi tang 13 gi ayuk pung 10 tabada St. Joseph's Cathedral Church ta pangthoklagani hairi. Saiton gi manung chanba Ward number 5 Salam Konjil la leiba miyam gi pukri ama semjin sajinduna hena fazahanabagidamag thabak paikhatnaba ngasi urep uyung tamkhre. Hariba si Mission Amrit Sarovar gi makhada paikhatpani ngasi gi thoram aduda M Ibomsa Pradhan Saiton GP CH Ingocha Panchayat Pratinidhini Risikanta Loitong bam video Moirang City Block Ward Member amasung Panchayat Official singna sarugyaki.